ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯇꯞꯅ ꯂꯨꯁꯤꯜꯂꯛꯂꯦ ꯅꯧꯅ ꯃꯤꯑꯣꯏ 28 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯄꯨꯟꯕ ꯃꯤꯁꯤꯡ 32 ꯌꯧꯈ꯭ꯔꯦ ꯐꯨꯕꯥꯂꯥꯒꯤ ꯊꯧꯗꯣꯛ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯥꯝꯗꯕ ꯀꯥꯡꯕꯨꯅ ꯊꯣꯛꯍꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯅꯅꯕ IGPꯅ ꯈꯪꯍꯜꯂꯝꯂꯦ ꯍꯥꯏꯔꯤ ꯑꯃꯨꯛꯇ ꯃꯤꯑꯣꯏ 9 ꯃꯌꯥꯏ ꯀꯥꯕ ꯌꯥꯕ ꯂꯤꯐ ꯑꯃ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯜꯂꯒꯅꯤ ꯍꯥꯏꯔꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯣꯏꯅꯅꯕ ꯃꯤꯗꯤꯌꯥꯅ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ MLA ꯖꯣꯏꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯆꯠꯊꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯃꯈꯜ ꯀꯌꯥꯒꯤ ꯏꯔꯥꯡ ꯊꯣꯛꯍꯜꯂꯒ PRꯒꯤ ꯃꯇꯝ ꯁꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯕ꯭ꯔꯥ ꯁꯤꯡꯅꯩ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯂꯤꯕꯁꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ SKLꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯖꯣ ꯂꯧꯃꯤꯅ ꯂꯧ ꯎꯕꯗ ꯑꯊꯤꯡꯕ ꯊꯝꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯊꯧꯕꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯧꯃꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯂꯧꯃꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯐꯣꯛꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯨꯟ 12, 2015 ꯑꯍꯃꯗꯕꯥꯗ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯟꯊꯣꯏꯒꯤ ꯍꯛꯆꯥꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯍꯃꯗꯕꯥꯗꯇ ꯊꯨꯡꯈ꯭ꯔꯦ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤꯒꯤ DNA ꯇꯦꯁꯀꯤ ꯁꯦꯝꯄꯜꯁꯤꯡ ꯄꯤꯈ꯭ꯔꯦ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯆꯥꯛꯈꯤꯕꯗꯒꯤ ꯁꯥꯋꯣꯝꯕꯣꯡ PHCꯗ ꯀꯦꯟꯗꯜ ꯊꯥꯜꯂꯒ ꯂꯥꯌꯦꯡꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯨꯝꯅ ꯇꯔꯥꯝ ꯅꯧꯁꯔꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯇꯞꯅ ꯍꯟꯊꯔꯛꯄ ꯊꯦꯡꯅꯖꯔꯕꯁꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯡꯈꯠꯂꯛꯇꯨꯅ ꯐꯤꯚꯝ ꯂꯨꯁꯤꯜꯂꯛꯂꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯈꯛꯇꯗ ꯃꯤꯑꯣꯏ 28 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯥ ꯑꯁꯤ ꯈꯛꯇꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 32 ꯁꯨꯈ꯭ꯔꯦ IDSPꯅ ꯊꯥꯗꯣꯔꯛꯄ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯁꯦꯝꯄꯜ 2 ꯆꯥꯟꯗꯦꯜꯗ 1 ꯏꯝꯐꯥꯜ ꯏꯁꯇ ꯁꯦꯝꯄꯜ 12 ꯏꯝꯐꯥꯜ ꯋꯦꯁꯇ ꯁꯦꯝꯄꯜ 43 ꯀꯛꯆꯤꯡꯗ ꯁꯦꯝꯄꯜ 1 ꯊꯧꯕꯥꯜꯗ ꯁꯦꯝꯄꯜ 3 ꯄꯨꯟꯅ ꯁꯦꯝꯄꯜ 65 ꯇꯦꯁ ꯇꯧꯈꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯝꯐꯥꯜ ꯏꯁꯇ 3 ꯏꯝꯐꯥꯜ ꯋꯦꯁ ꯈꯛꯇꯗ ꯃꯤꯑꯣꯏ 19 ꯊꯧꯕꯥꯜꯗ ꯃꯤꯑꯣꯏ 1 ꯄꯨꯟꯅ ꯃꯤꯑꯣꯏ 28 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯗ 94.6 ꯌꯧꯈꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯨꯟꯅ ꯁꯦꯝꯄꯜ 250 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 32 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯀꯦꯁ 68 ꯂꯩ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗ ꯃꯤꯑꯣꯏ 4 ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯥꯟꯗꯤꯒꯔꯗꯒꯤ 1 ꯀꯦꯔꯂꯥꯗꯒꯤ 1 ꯗꯦꯜꯂꯤꯗꯒꯤ 1 ꯑꯃꯁꯨꯡ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇꯒꯤ 1ꯅꯤ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁꯀꯤ ꯆꯥꯡꯁꯨ ꯅꯍꯥꯟꯗꯒꯤ ꯃꯤꯑꯣꯏ 469 ꯍꯟꯊꯗꯨꯅ 5,409ꯗ ꯂꯩꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅ ꯉꯥꯛꯅ ꯆꯠꯀꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯑꯦꯟड ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟꯅ ꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯀꯨꯀꯤꯁꯤꯡꯅ ꯅꯍꯥꯟ ꯃꯩꯇꯩꯗ ꯂꯟꯗꯥꯔꯛꯂꯤꯕꯗꯨ ꯈꯨꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯇꯥꯟꯅꯗꯕ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯊꯥꯗꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯑꯁꯨꯝ ꯂꯩꯍꯜꯂꯒ ꯃꯅꯤꯄꯨꯔꯁꯤ ꯇꯣꯈꯥꯏ ꯂꯩꯕ ꯃꯥꯟꯅꯕ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯂꯩꯍꯟꯅꯤꯡꯕ ꯈꯔꯅ ꯆꯛ ꯊꯤꯟꯗꯨꯅ ꯏꯔꯥꯡ ꯑꯁꯤ ꯂꯩꯍꯟꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯨꯒꯥꯏꯗꯨꯅ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯅꯕ ꯁꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯊꯨꯒꯥꯏꯗꯨꯅ ꯆꯔꯥꯡꯅꯅ ꯂꯩꯍꯟꯅꯤꯡꯂꯤꯕ ꯀꯥꯡꯕꯨ ꯈꯔꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ इनर मणिपुरगी MP बिमोल अकोइजमना फोंदोखरे फुबाला मानिंग लबुक्ता लौमी अमा नहान नुमियुंग बमतुंग पुंग 3:35 रोम तारकपदा कुकी सिंगना नोमिना कापलंबगी थौदोक
अदुगी मतंगदा फुबालागी मियामना ngarang Manipur gi Governor IGP DC Bishnupurna chingba law and order ki makok thongpa miyoi sing Phubala da laklaga nahan gi thodok thokpam yang sinaba amati akanba security na lawmi sing ngakpi senbinana ba haikiba dugi matung ina MP Bimol Akoijam Manipur gi IGP Kavip ke DC Bishnupur SP Bishnupur laktuna thodok thokpam Hai Kenel da koina satuna yang sin khongsatta MP Bimol Akoijamna wafum asi phongdokkibani Professor MP Angomcha Bimol Akoijamna makhatana hai tasengna hairabada buffer zone haiba amata leite kanagumba kharna panghaida haibani tasengbadi hai kenel gi mathak lom thangba singlom da meter sahum rom sangsilaga lawgi thabak suba yare haiba phawba leirabani adubu nahan thokliba sidi hai kenel asigi nompok thangba sarukta masagi lokfamda thokpani aduga amana thokliba thodok asiga naknana mafam asida duty tariba Central Force ki bunker amagi hek manaktagi kaplakkibagi mawongni masidi tasengna makoina retaliate tawfam thokpani aduna higher up da leiba Central Force singa ground level da leiba Central Force singa gi marakta kari leirige haibasini loinana ground da leiba forcing asina sahi ani helaba irang asida ngasi phawbada response tawdabagi mawong ama leiribasi karidagi thoklibano haibasi miyamna hangpham thoi Indian Army haibasi malemgi oina maming leraba well trained tawraba force amani aduna nahan gi tawriba thawong asidi mafam asida leiba police personnel amada tainaba yaroi tasengna harabada hana leiramba CRPC gi ek haiduna leiramliba ek aduda pawasi makhatana taminase Section Chamaga Kuntra Mathogi Matung ina Thoglakpa Thodok Khudingda DC gi permit yaudana mafam aduda leramliba command amana hekta ek tawba yai haiduna authorized tawduna leiribani aduna Central Force na mathak thongbi order phangde habasi hairoi dawbani matam aduda High Kenel da ngaklamba Central Force oigera hojik ngakliba oirabasu mafam aduda company commander ni khangde magi unit adugi area da public properly thugairakpa law and order da thugairakpa kaya thoklabadi maduda thodang lau haiduna makhoi leiribani nahanda natana sahi ani helaklaba irang asida tangdu leitaba kaidanaba ngakliba Central Forcing-na tawdana lakli adubu nahan karamna thodo asi thokhibano masi aikhoina hangpham thokpani loinana ngaihak ki oina ngak thoknaba tawnanaba honarakpada Sangsil loisi makoina thodang lawdrabadi mathakta leiriba singi khut ama yaurabra haibasi hangpham thoi asigumba thodok tholakpa matamda aikhoibu namkhainaba namthaningba amadi maithiba piningba kharana aikhoibu maikei amada oina punanaba hotna haloi dawbani aduna Manipur state asi PHAL oirakli bani police court army na singba leirakli basi miyam Michambu ngaknaba leiribani adubu masi loina PHAL oire haiduna lawbu yare masida politikengi akhuba tongan ba midyang ama yaure miyambu lana lamjingba tawhandabaga loinana miyamna so official singda action lawdribagi maram karino haiduna hangadabani masida right to life phanghanduna furup khudingna amaga pullaga rule of law gi makada hingba aduni pamnari lagbasi masi ohelaktraba habadi politically karigumba game ama sanarabra haibasini masidi live attempt ni laibak phabadagi lomi ahal adu hingobani asigumba si thoktanaba official singna thabak lokhatpa mathau tai haina so mahakna thamki hana lauthokki bagi matung ina karigumba governor IGP DC Bishnupurna chingba laktuna yengsindrabadi tidim lambi thingba yauna akanba khongjang sangsinaba haikiba dugi matung ina Bishnupur district ki tongan balup kyana Phubala market seta mifam amasu pangthoktuna
Governor IGP DC Bisnupur lakpa ngainaki tungda MP Bimol Akoizam Manipur gi IGP DC Bisnupur SP Bisnupur lakpadagi miyamgi khongjang adu pung ani phawba yaithokuna laiki maruoiba mioi sing laktuna thodok thokpamda phubala miyamgi representative yauna koina satuna su yangsinki tungda IGP DC Bisnupur SP Bisnupur ga khongjang sangsinaba sem sariba miyam ga unaduna wari sanaki IGP DC Bisnupur amasung SP Bisnupur satkraba matung miyam ge bamifam ama amuk pangthokhi lamdam sigi saknaraba aiba chana lukhoina iramba miyamna yamna pamnakiba sumang kumai singi manungda ama oriba kaisamthong thoibi laik oina phongkhre awonba afaba khunai ama purakpada aiba singi thongdang chawi haina UNLF ki hanagi chairman RK Sanayai mana phongdokkhre Manipur State Sumalila Council MSSLC na public library mayang Imphal ga khusamna duna Palace compound laiba iboyaima sumanglila sanglenda pangthoki ba lairik phongbagi thauramda saruk yaraduna UNLF ki hanagi chairman RK Sanayai mana hai aiba yaudana awonba ahongba khunai ama purakpada matam thinthagani khunai asida leramba matam ga chunadraba chanabi kaya hongdokna bahonabada lamdam sigi maming leraba chana lukhoina achoba thodang kaya loduna awonba yawol kaya puraknaba honaram khibani aiba simak lamdam asigi revolutionary writer amani haina lawba yai Manipur gi hojik chiriba matam asida chana lukhoigumba aiba amagi mathau tai khunai asida awonba ahongba puraknaba honabada achoba thodang loramba aiba sina taibang pan thadok tuna satkhiba asina mahaki mahut kanana menkhatkani haibasi lamdam asigi oina achoba wahang ama oiri Manipur khunai gi kangkhong saiba fibam kya ado aiba sina miyamda mayak sengna ulamki awonba ahongba purakna bohonabada aiba singi thodang sauna lei masi khangna haurakliba mirol asigi aiba singna chana lukhoigumlaba revolutionary writer singi liklam induna khunai asipu mamai chumnana bohonabada achoba thodang lorakhigani thajai haiki Amaromda Tharomasi Saruk Yakiba Art and Culture gi Hanagi Minister Dr. Morangthem Naranasu Ngalingai Matamda Mahaka Aiba Chana Lukhoiga Loinaraktuna Thengnakiba Punsigi experience kayagi matangdasu warol sing thamladuna sumanglila haibasi chumnagi kumhai amakhak nate khunai amada thengnariba thodok wathok kaya amadi wakhalon sing achumba lambida purakna bahonabada yamna maru oiba khulai amani haiba waphamsu miyamda thamki maming lereba lamdam sigi aiba chana lukhoina iramba sumang kumhai kaisamthong thoibi hariba lilagi wari asi ngangom mamtana lairik oina puthoktuna phongkibagi thauramda Art and Culture gi hanagi Minister Dr. Morangthem Nara Manipur State Sumanglila Council gi lifetime President Thurailatpam Gunachandra Sarama Manipur State Sumanglila Council gi President Laisrom Tomba Chana Lukhoi Arts Center gi President Oinam Chana Lembi Public Library Mayang Imphal gi Vice President and Sundari UNLF ki hanagi chairman RK Sanayai Mahamadi imagi mairagi President TS Sujatana maru oiba mioi sing oina saruk yakhi All India Federation of Master Printers AIFMP New Delhi amadi All Manipur Printing Technologies Association AMPPA na sinduna Romancing Print lising ani kun mga future of the printing in Eastern India haibasida national seminar ama pangthok lagani printing technology gi chawkhal khongthang puraknaba lamdam asigi miyamna seminar asida saruk yabiyu haina AMPTA gi president Yumkhaibam Samarendrana phongdorakli Manipur Press Club ta ngarang pawmising ga unabda Yumkhaibam Samarendrana hai tha asigi kunithoida Mezro Khulda leba Manipur Press Club ta Romancing Print lising ani kun mga future of printing in Eastern India haibasida national seminar ama pangthok lagani seminar asida All India Federation of Master Printers ke is region gi Vice President Sunil Khurana
खुराना यावना तोंगा तोंगानबा मरोइबा प्रिंटिंग की लमदा खंग हैरबा मियोय कयासु सरुक यागनी हाइरे लमदम असिगी पुवारी पु नाथैनबा होनरकपदा मणिपुर यूनिवर्सिटी के मरी लेनबा अथॉरिटी ना तुमिना लेफम थोक्ट्रे हाइना फेडरेशन ऑफ हाउमी ना फोंदोक्रे फेडरेशन ऑफ हाउमी की पब्लिसिटी सेक्रेटरी हुइरेमसा हेनबना खुयेक पिदुना थादोरक पचेरोल अमदा हाई सही लिसिंग क्यागी पुवारी का सागो नरकलबा यक्सलाई लेबा इरमदम असिगी येलहौमी सिंगी पुवारी पु खांगतपता संगसिलकपा फुरुप खरना सेंदोक साजिन तौदुना मांगहननबा होनरकपा कया लेप्तना संगसिलकली लोइनना लम कयागी ममिंग नौना थोंजिनबा कयासु लेप्तना संगसिलकली तरातरे सुबा अमसुंग तरामापन सुबा सेंचुरीदा लाखिबसिंग असिना लमदम असिगी येलहौमिसिंग असिबो मपानदगी हाइजिलकपा फुरुप ओंथोकनबा होनरकपा लेप्त्रे मखोइना मसाना लमदम असिदा सैदांगबनी लम असिगी मपु नत्ते हैबसि मखोइगी हौरकलिबा जेनेरेशन सिंगदा ममी ताहंदनबा सेमजिन साजिनबा लाइरिक कया इदुना थमी लाइरिक सिंग असिगी अचुम अरान पीबा अमदि चुमथोक हनबा हाइबसिगी ऑथोरिटी असी मणिपुर यूनिवर्सिटी के हिस्ट्री डिपार्टमेंट की अचोब थौदांग लेफम थोई मसिदा यूनिवर्सिटी असिगी वाइस चांसलर ना तुमिना उसिनदबा लानगने अरानबा पुवारी अमना खुनाई असिबो ममी सामहनबा मतमदा मतेंग पांगसिनबगुमना लेफम थोकते मणिपुरदा तोंगान तोंगानबा लनाय अमदि ग्रुप की ओइबा पुवारीबु नैनबा अमदि पुवारीबु इबा कया अमा लेतबा नत्ते अदुबो मालेमदा सखंगनरबा यूनिवर्सिटी अमना अचुंबा खुनाई असिगी पुवारी अमा मयेक सेंगना थंबदी मथौ ताई हाइबा वाफमसु फोंदोखे बेंगोल उल्मा ई बेंगोल मयांग इम्फाल नसिंदुना चेसम अब्दुल कदीर एलाइस अचौबगी मिहात असिबु यानिंगदबा फोंदोक्तुना बेंगोल सलाकफम बाजारदगी हौरगा बेंगोल वेडनेसडे मार्केट फाउबा मियामगी ओइबा अचौबा मार्च प्रोटेस्ट रैली अमा सत्ख्रे फुरुप मचेल थांग सतनरगा जियोग्राफिकल मैप कायदबदु मणिपुर कायते हाइबा यारोय अमा तोयना नुक्सी चानना हिंगमिनरगा अपुनबा मणिपुर अमा सागतपदा मीडियाना अंगंबा थौदांग लौबियु हाइना थांमैबन एसगी एमएलए खुमुकसम जोय किसना फोंदोक्ख्रे मेजरो खुलदा लेबा मणिपुर प्रेस क्लबता अमुक्ता मी निपान तोंगबा याबा लिफ पालगनी हाइना लाउथोकलदुना मणिपुर प्रेस क्लब की लोकताक हॉल दा पांगथोखिबा चंबा थौरम अमदा एमएलए जोय किसना मखाताना हाई लेबाक अमा लमदम अमा चौखनबा होनबदा मीडियाना अचौबा थौदांग कया लौई हाइबसी मियामना खंगनरबा वाफमने लेबासी खक्ता नत्तना मालेमगी मफम खुदिंगदा मीडियागी लमदा थबक तौरिबसिंगी थौदांग अदुकी मतिक सावी मीडियाना मियोय अमाबो अचुंबा माइकेदा पुरकपा ngambada नत्तना तोंगा तोंगानबा साफु कियाना मचिन मेन ख्रबा नत्रगा मेना बहोनरकपदा मीडियाना मदु ngakthokpa ngami hainasu thamki मणिपुर लेंगांग अबदी सेंट्रल सेक्यूरिटी फोर्स सिंगना लमदम असिदा सथरिबा मथोंग हुक्तबा थवोंग सिंग असि मालेमगी मियामदा खंगनबगा लोइनना अखोय मियाम अमा तोइना थेंगनमिनबा चांगी हाइन ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुकोना फोंदोक्ख्रे चुराचांदपुर मोरेना सिंगबा मफम सिंगदा मैतै सिंगना ngalingay matamdagi khunda leitaduna leizaraklaba khul leikai sing adubo handa kuki singna government ki official record ta nauna ming onthorakliba si crime amani haina salai kanbaluf SKL na phongdorakli luf asigi secretary general L kangleisa kha ngan bana khuyek piduna thadorakhiba cherol amada manipur gi puwari ga sahi cha kaya loina duna laklaba lamdam asigi ching pat turel मैतै लेकाय खुल सिंगी ममिंग मथा अमदी सेंगलबा लाइफमलेन क्यागी ममिंग सिंग असिबो चही खरगी ममांगदा सैदांगलगा लेरखिबा मितो मिरांचा सिंग मरु ओइना कुकी जो सिंगना मखोइगी लमनि हाइबा याननबगिदमक अरानबा ओइदबा वाली अमा सेमलकनबगिदमक अवांगबा थाकी पॉलिटिक्स तौदुना मखोइगी मरोलदा मखोइगी ममिंगदा होंदोक्तुना सेमदोक सादोक्तुना चही खरगी ममांगदगी चथदुना लाक्ली
Maitai singi puwariga sagonaduna ningsingba thoktraba matamdagi laklaba Thangjing singsang parengda leiba senglaba ibudau thangjingi laifamlen Kaubro ipagi laifamlen chingba kayabo kuki jo singna makhoi marolda maming semdok sadok tuna thonjinba amadi historical monument eki makhada protection piraga leiriba senglaba pawasi makhatan taminase Laifamlen sing asibusu manghan tahanaba muthatnaba honaduna lakli Layoi kraba ipai pu singna watana thambiram laba maitei ekhoigi pukai langai inat lining fijet chaksa satnabi ekhoigi ngamkhai ekhoigi saktamda mito mirancha sing asina thengkhang kayarakta singnaduna lakli Asigumba laibak thiba thodok wathok sing asida matam matamgi paliba center amadi state lengak animak nasu thamoi sengna hotnabiduna yengsinbibagi mamisu ngasi phawba tadri haukiba kumja lising ani kulhumdoi me ahumdagi haurakhiba irang asidagi more amadi churasanpur na chingba mafam singdagi lanjelakkiba IDP sing asigi pokna phamlamdam haurakpham oiriba khul leikai sing adugi thainadagi leiraklaba maming matha sing adubo lengaki official record amadi lengangni shu tawba official document ayambada Maitegi hanadagi lejaramba maming matha sing kuki jo singi mamingda nauna thonjinba semdok hanba haibasi ngakpiba ngamlaroi toba achoba crime makhal amani haina lawi masida lengaki mari leinaba department singi miyoi sing chenaram loi haningai leite the committee on protection of mitei victims more gisil inaw singna lorokpa democratic oiba thabak thorom singda salai kanba lupna ngamba thakta mateng pangduna saugatkani Makha tana sigumba pamdaba thoningdaba thodok wathok sing thoktanaba paliba lenga asina logi matung ina lokhatpham thokpa thabak sing ado matang matam sana lokhatpaga loinana athubada kanba mitjengsu sangbiu hainasu mari leinaba singda appeal tawrakli Kuki zogi lomi singna masagi lofam da lau ubada maitegi maikei athingba thamkiba leite amadi ayet apan pikhiba leite makoisu lau ufam thokpa ujasanu tawbada bo ekhoina lau ubada ayet apan athingba piraktuna asokpa nanghanba sidi yaroi haina coordinating committee on Manipur integrity kokomigi convener khuraizam athaubana phongdokkhre Kuki militant singna lau suba chatpa laumi ahal amada nongmana kapsalaktuna attack satharakhiba adugi matangda mari leinaba authority na inquiry sathaduna thuba matam action lokhatlo haina kokomi farmers wingi maikeda kisu taksilakle lamfelda leiba kokomi gi office ta marang ayu pawmising unabada kokomi farmers wingi convener AB elangbam na hai kuki militant singna laumi singda piriba saitheng asi phubala gi thodokuna ahan banatte haiba wafam thamki Masagi lofam da lau sujaduna leijari balomi amada nongmai kapsinduna attack satharakpa haibasi India gi economy da singna bani haina Federation of Civil Society Organization FOX na phongdokkhre FOX ki Secretary Information and Public Relations Neris Mangangna khuyek piduna thadorokpa chirol amada tha asigi 18 gi nungthil pung 3 minute 15 rom taba matamda Bishnupur district ki manung sanba phubala maningda lau suduna leiba Ningthausam Virel Kauba Sahi Yamlaba Lomi Amada Phubala Maning Singdagi Kuki Singna Tamnana Nomai round kaya kablakpadagi khutta nomai maruna panduna asok apan nanghan kibigi thodok ase Federation of Civil Society Organization Folks Manipur nakan bamongda condemn tawi hairi Imphaldagi awang pangna sumnatagi kilometer 10 rom chatlaga lamlai Assembly Constituency ki manungsan na Sawongbung Kabui Khunjau dalaiba Primary Health Center PHC transformer chakibadagi mai phangdabana maram oiraga numidangi matamda lakpa emergency sing kendan thanduna layeng sathaduna leire haiba wafam phongdorakli
Anjuman Nasrul Islam Ulma'i Association Sorana Sinduna Paubitek Mayai Lekaidagi Miamga Mimanandra Basesam Abdul Kadirbo Tamtina Hatok Piraga Fumzinduna Tamlambagi Achumba Wayel Panghan Biu Amadi Senari Bamio Singh Matik Sabachirak Piga Dabani Haina Irai Numita Kaksing District Manung San Basura Kitelda Human Gen Sanduna Kongzang Sangsan Kray Imphal East District ki manung san Balamlai Assembly Constituency ki Jingyaga Tainaba Maitegi Lawfam Singda Mapung Phana Law Panba Ngamnana Bagidamak Mangzaunana Lenga ki Mari Lenaba Authority na Section Thorang Lokhat Piu Haina Tongan Tongan ba Club Tarukna Phongdorakli Handaki Ising Isauda Mong Sangai Brand Post Office Mamangda Nambul Turel dagi Kakhalakiba Thengu ama Mong Sangai Mamang Likai Deleba Noha Kolgi General Secretary Sadokpam Birjit Mangang na Fazinduna Yoktuna Tamlaba Matung Ngarang Iroi Semba Deleba Zoological Garden ki Authority da Sina Krehani Makha tarakpada mapan goiba pausing pizari Supreme Leader Ayatollah Hatkrabadi Libya da oirakiba Pivam adumak Iran da su oirakatra haibage kiba leibana hojik phawa Donald Trump na Israel gi mateng pangdabani hairi Ningsing bayabadi Libya da America amadi NATO gi leibak singa pullaga paksana bomb thadaduna Gaddafi gi lengak loisin kibani loinana Libya da leba khulai paiba singna Gaddafi busu hatok piki adubo Gaddafi hek sikibaga Libya da paksana amukta thokidriba mongda thoaningdaba thogdok wathok kaya lepa leitana thoglakibadagi America gi oina North Korea amadi Iran ga leinaramba marisu kaiduna yeknaba leibak ama oirakibani Numit Nipani Suzilaglaba Iran amadi Israel gi lanfam asida tarit ni suba numita Iran na matik mayay layraba cluster bomb siznaduna Israel da landarak padagi chawna amang ata thokre loinana lan asida puna miyoy chatruka marifu mathoi sikre aduga miyoy lising ani chatruk kuntraga taret lomna chawna achok apanang kre Iran gi Fordo nuclear plan America gi matik mayay leire hariba tan 12 hena lumba bunker buster bomb
GBU 57 फाउबना थुगाइबा ngamgani haiba America gi President Donald Trump na thajaba leitre hairi numit nipani sujin kraba Israel amadi Iran gi lan asida maike ani makta paksna amang atakya thoknarabasu lan lepagi mami uba phangdri Israel gi damak misang kya songthorak labasu Iran gi damak tadi hojik phawba phongna support torakpa leitre Israel amadi Iran ga soknari balan asida America na hojik phawbada Israel gi damak achoba mateng panglaktaba ubadagi America gi mateng yaudраbasu Iran gi nuclear plan sing mapung phana thugai gani haina Israel gi Prime Minister Benjamin Netanyahu na lauthokre loinana Iran da anauba lengak semba semdaba Iran gi miyam gi apambani maduda Israel gi interest ta leite haina su Benjamin na phongdorakhibani Iran gi missile attack ngakthokna bohnabada Israel gi maming leraba air defense system sing fail oibaga pangkhak oikre phana yamba phaba air defense system oirabasu Iran gi missile pumnamak ngakthokpa haibasi oithokpa wagani adubo Israel gi air defense system na Iran na kapsilakpa missile chada mabuda gi sangda ngakthokpa ngamba maramna Israel da kahena amang ata amadi misimina yaudabani haina expert singna phongdokli Israel gi attack ki chapsaw pakhum piraduna Iran na Israel gi tongan mafam singda matik mayai leiraba misal kya kapsilakpadagi hojik phawgi manungda Israel da miyoi lising nipalom gi yumkai mangta khre Iran gi attack ta mangta khraba property singi compensation pibinana ba Israel government ta application lising kunthra rom tharak khre hari Switzerland gi Geneva da pangthokpa mifam amada German gi foreign minister Johann Wedful na karigumba Iran nuclear khulai saroi habigi thajaba piba ngamlabadi Europe leibak sing Iran gi mateng pangani haina phongtokre Israel amadi Iran ga songnar belan asida yausin banatraga yaudabgi sabsa firep Donald Trump na Seoul ani gi manung da lawrokpa yai hairi Iran Seoul ani asigi manungda wari sanabi fibam dalaktrabadi lan asida yauslakpa yai haina su White House ki expert signa phongdokli Israel na Iran da landaba hek leptriba phawba kanagumba amataga wari sanaroi haina Iran gi foreign minister Abbas Araghchi na phongdokre Israel gi hanagi deputy defense minister oramba Meir Masri na Iran gi lan loisilaba matungda Pakistan da amuk Israel na landaragani haipadagi Pakistan gi lusingba sing tumba yana heba wafam phongdorakli Pakistan da Kango haina khangnaba tamthiraba virus ama sandorakpadagi miyoi ahum leikidre virus asina nahalaba miyoi amada laihau haksang na sikpa saba pukta naba lokhuba khong hamba I taba madi wanthabana singba layong sing maru oina tawi Kango hai virus asi Pakistan gi Karachi amadi Khyber Pakhtunkhwa da sandorakpani hairi Iran gi Islamic Revolutionary Guards Corps IRGC gi intelligence division gi anoba chief oina Brigadier General Majid Khadami khankhre India gi Prime Minister Narendra Modi gi foreign diplomacy gi magic sahi tararom chauna maipakna lakrabasu Donald Trump ki lengaktadi Modi gi magic adu mapong phana chatnaba ngamkhidre haina report amada phongdokli Russia na khwadigi advance oraba AK-308 puthoraktuna AK-47 gi matam loisilhankre Russia na puthorakli ba AK-308 asidagi kapthorokpa maru second amada foot lising ani chanipan gi sangda yangna paithoroktuna meter chatruk lom lapna leiba target pusu yamna laina kapthaba ngami loina nanongmai asi leingoi ising amadi lekhom marakta sizinabada karisu akaiba leite AK-308 asi malem gi leibak singna demand paksana tauba horakre hainasu report amada hairi IIM na SAP ga partnership oiduna ahan boy na official oina North East Growth
लेफ्ट लॉन्च तौख्रे असम अरुणाचल प्रदेश मणिपुर मेघालय मिजोराम नागालैंड त्रिपुरा अमदी सिक्किम नचिंबा स्टेट सिंगदा इनोवेशन इंटरप्राइज ग्रोथ अमदी इंक्लूसिव डेवलपमेंट गिदमक नॉर्थ ईस्ट ग्रोथ लेफ्ट लॉन्च तौखिबनी हाइरे टर्कीदा मालेमगी लेबाक अमतना लंदाबा ngamdनबा लानगी थौरांग तौबगा लोइनना मिसाइल ड्रोन अमदी अतै अतोपा लानगी खुलाई क्या थुबदा मसिंग यामना साननबा थौरांग तौरगनी हाइना टर्कीगी प्रेसिडेंट रेसेप तायेप इदोरगाना लाउथोख्रे हाइरे थाईलैंड की प्राइम मिनिस्टर पेंटोटान सिनावात्राना कंबोडिया की हानगी प्राइम मिनिस्टर हुन सेनगा फोन वारी सानबदा अंकल हाइना कौरुबदगी लेबाक वाथोक ओइरखिबदा नतना सिनावात्रागी गवर्नमेंट फावबा कायबियाना लाख्रे हाइबा वाफम फोंदोरगले माली अमदी बुर्किना फासो लेबाक अनिगी लोनबा एरियादा लेबा साउथ नाइजरदा गाड़ी निपान अमदी बाइक चनी रोमदा तोंगदुना लाकपा खुलाई पाइबा मियोइसिंगना अकनबा मोंगदा लंदारक्तुना लेबा असिगे आर्मी कुंथ्रागा मरी रोम यामना तमथीना हाटख्रे नॉर्थ कोरिया ना साउथ कोरिया दा मिसाइल 10 रोम कापसिलख्रे हाइना साउथ कोरिया की गवर्नमेंट चाउना मराल सीख्रे बिहार की सिवान डिस्ट्रिक्ट प्राइम मिनिस्टर नरेंद्र मोदी ने लुपा करोड़ 5,500 हेनबगी प्रोजेक्ट सिंह संगाख्रे उरेप उयुंग तमख्रे अमसुंग अनौबा वंदे भारत एक्सप्रेस ट्रेन अमसु लमथाख्रे उत्तराखंड नुमित हुमनी की खोंसत अमदा लाखिबी प्रेसिडेंट द्रौपदी मुर्मू ngarang mahaki 63 suba mapok numita mit uba ngambagi panggal watlaba angang group amana mahakpu nungai yai phana amasung punsi nungsangna leinanaba isai ama saglakhibada mapi ira chen kapkhre Air India Express flight amagi mathakta cabin crew aduda mathong sadaba marai yetpa amasung aircraft adu crash tawhangani हाइबा फाउबा किहनबा मसाई सही 53 सुरबी नुपी डॉक्टर अमा बेंगलुरु पुलिसना कस्टडीदा पुरखरे हाइरे दिसपुरदा लोकसभा सेवा भवन द पांगथोकपा प्रेस कॉन्फ्रेंस अमदा असम चीफ मिनिस्टर हिमंत बिस्वा शर्माना स्टेट असिदा पांगथोकदोरिबा मिखल माओइनना सिंगननिंगाई ओबा फेसबुक अकाउंट लिसिंग कया खुदकता थोलखिबगी मतांगदा नुंगनांगबा फोंदोखरे अहमदाबाद सिविल हॉस्पिटल सुपरिटेंडेंट राकेश जोशीना डीएनए सैंपल चनीगा 15 चानरे अमसुंग एयर इंडिया AI 171 प्लेन क्रैशदा लेकिदबसिंग अदुगी मनुंगदगी चाम मबुद्राग निपान हक्सांगसिंग अदु मरी लेनबा मखोइगी इमुंग मनुंगसिंगदा खुसिनख्रे हाइना फोंदोखरे इलेक्शन की फल अदु करीगुंबा नुमित 45 की मनुंगदा कोचिंगदा सिंगनरक्तबा ओरबदी मखोइगी इलेक्ट्रॉनिक डाटा अदु फत्तबा वारिसिंग संदोकनबा सिजनरखिबा याय हाइबा कीरदुना इलेक्शन कमीशन इलेक्शन प्रोसेस अदुगी CCTV कैमरा वेबकास्टिंग अमसुंग वीडियो फुटेज अदु नुमित 45 की मनुंगदा मांगहनखिननबा स्टेट पोल ऑफिसर सिंगदा पौताक पीख्रे हाइरे इंडिया ना मसागी एयर पावर हेंगल हननबा 5th generation stealth fighter jet ama puthoknaba asa chaurba project ama thabak ton thoknaba process haukhre Karnataka gi banda gundi khungangda leiba makhoigi yumda nupa amana mahak masagi mirol bi nupi adu hatkre amasung madugi matung suicide tawjaduna mahak masasu sijakre hairi Hauzemo sanadigi pautamisi National Anti-Doping Agency Nadana World White Chart की Advanced Analytical Finding AAF दा positive case सनिगतरा मापन थेंगनदुना कुमजा लिसिंग अनि कुलुमदोइदा ख्वादिगी याम्बा ओइखी हाइना वर्ल्ड एंटी डोपिंग एजेंसी वदाना सगोल सिनमिता थादोरकपा चेरोल अमना फोंदोरकली
Indian asar singna yamna fazaba performance utuna Singapore da sathariba Asia Cup Leg 2 da compound individual inventa gold medal ani laure. World champion India gi nupa javelin thrower thangjan numit ki angan bada pangthokadaba Paris Diamond League da compete tawragani. Masina Doha gi matungda Chopra gi oinadi ani suba Diamond League da saruk yaba oiragani. World number 1 Italy gi Janik Sinnerna Hell Open gi title thangna na launana ba bit tawraki bado haukiba sagol senumita Alexander Boblik ki makuta round of 16 da mighty duna loisinkhre. Sekmai Kaujeng Leima ground da sathariba Manipur gi top tier football club competition Premier League lising ani kun manga kun taruki ngarang sanakiba mesingda SSU Singdamai amasung Rao Lairiang Bam Laikai full point fangnakre atopa mestana DM Rao Awang Sekmai amasung Asufi FA Mau draw ikre. Khelo India Youth Games ki gold medalist Radhamani Longzam yauna state ki atopa nupi boxer manga Haryana na yumbu oiduna Rohtak ki Sai National Boxing Academy da sathariba taruk suba junior national boxing championship lising ani kun manga da ani suba round changduna state ki team na akanba mongda campaign sathari. All India Football Federation gi lising ani kun manga kun taru competition hawdokadaba junior girls National Football Championship Tier 1 da saruk yanaba state ki nupi masa football team semnabagi coaching kam trial da yaukadaba Sanaroi Nifuga Maligi Ming ngarang All Manipur Football Association na lauthokre. India Under 23 Men's National Football Team na Tajikistan Turgi ani suba friendly da ngasi numidang pung 9 makhada Kyrgyz Republica Hisor Central Stadium da sanaragani. India na Seoul asigi angan basaruk da Tajikistan ka sanabada pansil ani ahum da maiti ki adubo ngasigi match asidadi asoiba mengkhatuna mai paknaba sem sari. India gi nupa amasung nupi hockey team ani makna mathang sahi World Cup ki direct qualify oinana bagi manglan sagalamba du hojik chathariba FIS Pro League European League ta thangnana match taruk maiti kibana ningba kaikhraba matung tournament asigi campaign loisilakpagi Belgium ga sanagadaba match anida mai paknaba honagadawdi. India gi nupa hockey team na world number 3 Belgium ga thangnana thangjama sungno maijingda match sanagani. Sahi asigi angan basarukta Pro League asigi home match ta matik sab result phangkraba matung India gi nupa team asina European League ta achoba thajabaga loinana saruk yakhi adubo masigi ona tainaba oidi. Amadi United States ki Pasadena Rose Bowl Stadium da sanakiba FIFA Club World Cup ki Group B ki match amada Brazil ki Botafogo na European Champions Paris Saint-Germain PSG bu pansil ama sunada thoibada Igor Jesus na goal sankre. Loisilakpada maroiba pau amohana. Manipur da COVID-19 ki fibam tamna losilakle. Nong na miyoy kun gamapan positive oiduna punbar mesing marifugani thoi sukre. Hubala gi thawdo Manipur da tangdu laitaba pamdaba kangbu na thoalabra haina. MP Bimol akoi zamna phongdokre numit tare ni gi manungda inquiry report pikhalakna ba IGP na khanghalamle haire. Central Force na sathariba mathong huktaba thawong malengi miyamda khangana bohanagadamni haina amuko na haire. Manipur da makhal kya gi irang thoalaga PR gi matam sanghanana ba hotnarabra singnei hebo wafam su phongdorakni. Amukta miyoy nipan Kabaya lip ama Manipur Press Club ta palagani. Tangdu laita Manipur oinaba media na thodang lobi haina MLA Joy Kisan na phongdokre.
Churachandpur Moreda leiba Maitai Khulsingi Ming Onthokibasi crime amani haina SKL na phongdoraki. Kuki Jo Lomina Low Ubada Tingba Thamba Laiti Haina Thobana Phongdokre. Lomida no may kapsilakpagi thawdok inquiry chathaduna action lokalo haina Kokomina demand tori. Lomida attack tobasi India gi economy da singnabade haina folks na phongdokre. Laikidabi ngathoigi haksang masak khangdokpa ngamdabadagi mahaki apokpa Ahmedabad na thongkre. Apokpa masung apokpi DNA test ki sample sing pikre. Amadi transformer sakibadagi sawongbong PHC da candle thalaga layeng lehaba WAPHAM phongdoragi. Pijariba pausing asigaloina na haujikidi nungtigi phongliba pause sindai lokthokjaba maroiba pausing miyamna chijabalo sinjari. Makha tarakpada matam-matamgi WAPHAM amadi RASHI PHAL gi thawam mayam puna mutamnase. Umna ko haujikidi pusparani laishum namu kahana.
ꯃꯈꯥꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜꯒꯤ ꯊꯧꯔꯝꯅꯤ ꯉꯁꯤꯒꯤ ꯁꯅꯥꯂꯩꯕꯥꯛ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯄꯤआꯔꯁꯤꯕꯨ ꯏꯔꯥꯟ ꯂꯥꯛꯁꯤꯟꯅꯕ꯭ꯔꯥ ꯊꯣꯛꯍꯟꯅꯕ꯭ꯔꯥ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯅ ꯁꯧꯒꯠꯄ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒ ꯂꯣꯏꯅꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟꯗ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯑꯃꯁꯨꯡ ꯂꯥꯟꯖꯦꯟꯅꯍꯜꯂꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯒꯤ ꯃꯔꯥꯜꯗ ꯃꯃꯥꯡꯒꯤ BJPꯒꯤ ꯂꯨꯆꯤꯡꯁꯤꯟꯅꯕ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤ ꯃꯤꯌꯥꯝ ꯂꯩꯉꯥꯛꯇꯒꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯍꯛꯊꯦꯡꯅꯅ ꯂꯩꯉꯥꯛꯄꯅ ꯐꯔꯒꯅꯤ ꯈꯟꯅ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯥꯟꯠ ꯀꯨꯃꯥꯔ ꯁꯤꯡ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯔꯥꯖꯤꯕ ꯁꯤꯡꯍꯅ ꯂꯨꯆꯤꯡꯕ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯆꯂꯥꯏꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯈꯟꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯝꯕꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯔꯅ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤꯕ MLA ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯕꯨ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯕꯁꯨ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ ꯃꯁꯤꯡ ꯁꯨꯅ ꯀꯥꯔꯤꯕ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯍꯟꯕ ꯌꯥꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯔꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯧꯒꯠꯂꯤꯕ ꯀꯨꯀꯤ ꯖꯣꯁꯤꯡꯕꯨ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨꯗꯤ ꯍꯤꯡꯗꯨꯅ ꯂꯩꯍꯜꯂꯒ ꯃꯦꯝꯕꯔꯁꯤꯡꯒꯤ ꯂꯩꯉꯥꯛꯇꯤ ꯃꯨꯠꯊꯠꯈꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯃꯨꯠꯊꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯨꯆꯤꯡꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯊꯝꯂꯕꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯤ ꯂꯦꯞꯇꯅ ꯊꯣꯛꯂꯤ ꯑꯖꯌ ꯀꯨꯃꯥꯔ ꯕꯂꯥꯅ ꯂꯨꯆꯤꯡꯕ PR ꯂꯩꯉꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯅꯥꯁꯥꯕꯤꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩ ꯈꯨꯜꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯃꯈꯥ ꯇꯥꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁ꯭ꯇꯦꯠꯁꯤꯒꯤ PR ꯂꯩꯉꯥꯛꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯍꯥꯡꯗꯣꯛꯇꯨꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯈꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯧꯒꯠꯂꯤꯕꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯃꯣꯠꯕꯨꯛꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤ ꯊꯠꯈꯤ ꯏꯔꯥꯡ ꯍꯧꯈꯤ ꯃꯤ ꯁꯣꯛꯄ ꯁꯤꯕ ꯌꯥꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔ ꯁꯤꯕ ꯁꯣꯛꯄꯟꯕ ꯊꯣꯛꯈꯤ ꯉꯁꯤꯁꯨ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯁꯤꯗꯤ ꯐꯥꯎꯍꯟꯕ ꯉꯝꯗ꯭ꯔꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯑꯣꯏꯍꯟꯕ ꯉꯝꯗ꯭ꯔꯤ ꯂꯩꯉꯥꯛꯅ ꯃꯤꯔꯝꯗꯒꯤ ꯂꯣ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯍꯩꯅ ꯀꯣꯟꯁꯥ ꯈꯨꯜꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯈꯨꯜꯒꯤ ꯂꯨꯆꯤꯡꯕ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯌꯥꯎꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯦꯝꯒꯠꯇꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯖꯣ ꯑꯃꯠꯇ ꯐꯥꯕꯒꯤ ꯄꯥꯎꯁꯨ ꯂꯩꯇꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗꯁꯨ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯁꯟꯖꯥꯕꯨꯡ ꯂꯧꯕꯨꯛꯇ ꯂꯩꯖꯕ ꯁꯟ ꯀꯌꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒ ꯄꯨꯈꯤ ꯊꯥ ꯑꯁꯤꯃꯛꯇꯗ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯇꯥꯟꯄꯣꯛꯄꯤꯗ ꯃꯩꯇꯩꯁꯤꯡꯅ ꯃꯁꯥꯒꯤ ꯂꯧꯀꯣꯜꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯅꯕ ꯇ꯭ꯔꯦꯛꯇꯔ ꯈꯣꯏꯔꯨꯕꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯈꯣꯏꯅ ꯁꯧꯒꯠꯂꯤꯕ ꯀꯨꯀꯤ ꯖꯣꯁꯤꯡ ꯑꯗꯨ ꯃꯤꯇꯩꯁꯤꯡꯗ ꯅꯥꯎꯔꯤ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ ꯏꯔꯥꯡ ꯊꯣꯛꯈꯤ ꯊꯥ ꯑꯁꯤꯒꯤ 18ꯗꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯕꯂꯥ ꯃꯅꯤꯡꯒꯤ ꯁꯤꯡꯒꯩꯔꯣꯛ ꯂꯧꯀꯣꯜꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ PR ꯂꯩꯉꯥꯛꯁꯤꯕꯨ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯊꯣꯛꯍꯟꯅꯕ꯭ꯔꯥ ꯂꯩꯔꯤꯕ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯁꯤꯒꯤ ꯔꯥꯁꯤꯐꯜ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
Rasifal asibu ibirakpa ibopisak ningthauza Awardee Astro and Palmate Pauna Bazar Imphal. Ahanbada Miss Rashi Chaukhatpa Fagatpa Thorom Pangthokpa Sathok Sasinda Afaba Aigi Mi Masing Hengatpa Anoba Pot Leba Yaba Numini Changyang Nabada Mai Pakpa Piri Pakang Lesabi Singoina Mata Oiragani Mahiro Shingoina Hotnaningani Bris Rashida Asauba Kananing Banumini Itak Tongba Sing Nanu Sibiba Dinaba Sing Na Yang Sinba Yasinba Numini Sel Maram Chadana Chatpa Numini Tabakrati Pangtolagani Pakang Lesabi Singoina Muknagani Mahiroi Singoina Wakal Changloi Mitun Rashi Achumbada Arthalana Lobiba Sel Chatpa Tokai Taba Mingset Bisang Sonta Banumini Tazadaba Singi Su Sexingani Pakang Lesabi Singoina Mat Kenaragani Mahiroi Singoina Wakal Charang Nagani Karkat Rasida Jackson Nahona Jagani Luching Basing Lol Mandada Basingna Changiba Mating Pibi Bahengat Pat Matamni Mamalyamba Pot Leba Yagani Santi Leragani Pakang Lesabi Singoina Wakal Managani Mahiroi Singoina Buti Chakwalagani Singarasi Haksang Wakal Tabak da Afaba Numini Matam Sang Nadagi Kanjarak Papang Toklagani Lamlan Basing na Chanbiba Luching Basing na Nusibiba Numini Pakang Lesabi Singi Oina Matchanagani Mahiroi Singi Oina Honaningani Kanyarasida Tungmang Yang Lagatam na Thoram Pangtok na Bahona Jagani Sokanba Kananing Baleragani Gari Tam na Thaugani Tabak Machadi Pangtok Lagani Pakang Lesabi Singi Oina Warong Nagani Mahiroi Singi Oina Warong Wakal Changloi Tularasida Jackson na Hayasingna Honazagani Kazikang da Waro Banamini Migi Mateng Panglodaba Fagani Lamlan Basing na Chanbiraba Susagana di Yang Tigani Pakang Lesabi Singi Oina Matkenagani Mahiroi Singi Oina Hotnaning Loi Brisirasi Sarang Nabanung Nangba Pukning Potapam Kang Dabadi Loinaragani Tabak di Pangtok Lagani Pot Leba Yagani Lam Tu Chatpati Hay Singani Pakang Lesabi Singi Oina Wakal Manaroi Mahiroi Singi Oina Pukning Leitaroi Danurasida Hakjang Wakal Tabak da Afaba Numitni Sel Fangba Thorom Karapang Tokpa Chathok Sasinda Khudong Chaba Thengnaba Imungda Santi Leba Numitni Pakang Lesabi Singoina Nungsinagani Mahiroi Singoina Losing Hengatlagani Makarasi Jackson Hona Jagani Apan Bayai Khaiba Mayok Naragani Tabak Macha Masadi Pangtok Lagani Lamlan Basing na Dichan Biragani Imungda Charang Nagani Pakang Lesabi Singoina Lautong Nagani Mahiroi Singoina Wakal Changloi Kumbarasida Chumbada Arthala na Laubiba Tokai Taganba Sel Chatpa Kok Saba Thengnagani Jackson Hona Jagani Santi Leiroi Pakang Lesabi Singoina Muknagani Mahiroi Singoina Hotnaning Loi Aroi Bada Minarasi Pangtokpada Luna Tokpa Pangtokpa Itak Thongba Singna Nungsibiba Anawa Pot Leba Yaba Lam Chatpa Kanaba Fangba Numitne Pakang Lesabi Singoina Machanagani Mahiroi Singoina Losing Hengatlagani Masini Pujarakliba Nungtigi Fongliba Pau se Singdagi Lautok Chaba Maru Eba Pau Rasipal Matamatam gi WAPHAM Tabiriba Amadi Mijeng Tabiriba Singbo Nirmala Thangjamna Amukahana Khurumjari Nungairaba Pauje Unity FC Hairoki Football gi Sanaroi Khar Kauje Mahiroi Singidabak Amadi Mama Mapa Oibi Singidama Nungairaba Pauje Get set for sport admission at Hotel Imphal Manipur Lali Bujun gi Tang Kunipan Amadi Tang Kunmapan Ayuki Pung Tara Digina Numida Wairang Pung Manga Phawbagi Manungda Bangalore's Premier Placement College The Dyna Group of Institution gi College asigi Director Unaba Yabagi Khudong Chaba Leijari 12 pass Tawra Matungda Adoma Kari Togadi Haiba Khatpam Khangdana Leiba Adu Mama Mapa Oibising Amadi Mahiroi Singna Khudong Chaba Silogi Tonga Tonga offer kya piri Loinana Job Oriented Course ki oina like Nursing, Pharmacy, Paramedical, BBA Aviation, Digital Marketing, BCA, Artificial Intelligence Amadi BCom International CA Loinana Tonga Tonga North East ki Satra Singi Damak Oiraba Canteen Hanglaba Mafam Loinana 100% ki job placement Leiraba Mahiroi Singi Khwaidagi Faraba Tanja Asida Tonga Tonga coursing Asigi Dama Lali Bujun ki Tang Kunipan Amadi Kumapanda Imphal Hotel College Asigi Director Lakningida Unabhyo Tanabhyo Khudong Chabasi Manghanbigan No entrance Direct admission Loinan admission contact idama 9475-641470 Amukana 9475-641470 da call tobiyo. Hangdukchari Sakhi Dental and Aesthetic Clinic Thawal Melagro near Chauyama Higher Secondary School Hariba clinic asida phangbiga da khudong chaba singdi ya tara phaba ya sengba ya satpa
ya hapa yagi crown hapa ya ngauthokhanba root canal treatment amadi ya menba asina singba yaga mari leinaba leina tina kya layengjari loina maithongi oina hydra facial methop hapa amadi dimple hapa gi su khudong chaba pijari hariba khudong chaba singasi yengbiba lakpa matamda doctor gi aying man logjaru amadi treatment gi sarsu discount pijari maram asina ngasi malengsin biro Saki Dental and Aesthetic Clinic Thobal Mela Ground near Chauyama Higher Secondary School Lying magi matam ayuk pung tara dagi na nungthil pung taruk phawagi khudong chaba thamjari akopa marol gi dama pau phawbi 8415943847 amukana 8415943847 Saki Dental and Aesthetic Clinic Thobal